Wari lina lina mitlu pirang su ihorami. Lithokraga phadawa potlumdu hena dum lumbagum phawhali loina bisu. Wari duda makhol thoktana kaplaga tarami. Thamoi se pili. Thamona numittuda nupa thoklambado. Ai jaw thokche. Aige asawba pumba sajawna mayokna horamani. Numittuda. Adubu mabu pokpa babado ai ubada asawba su utkide. Madi tasengna afaba ahalni. Macha nupado phattabagi mapagi afabado janafam leitaba oidoini. Ado tamogi maruptu sengna numittudagi adum thengnakidraba. Ichilsina jaijarasu sikre khallo hairamlasu. Lembigi luhongba numittudi ai makoi thonggalda nongalba phau luna shangduna leikibani. Mabu soikidanaba haiduna. Numittudadi kashu tawkidabra. Phana kuina makoigi yumthakta leirambado. Ai lapna ui. Kodadi makoi imana kauraktuna makhada kumkhibadagi kaidawkrabado ai khakte. Aduk luna tinaraga kaidaba haunadena tamo. Maga unaduna wari sabi. Haukibada loinabagum haujiksu loinabi. Aigi chani leirega tabada ma soidana gakpa phaudoini. Oh, Barton sudawna kidreko. CM yawba meeting kayada aiga maga thengnai. Mana secretary lo. Aina IG ama oina phana mayoknana phamlasu. Mana yum pandana leibasina asawba oiraga ai mabu kaude. Aduga madasu aingoda kaurakpa ngamde. Matungda thengnabadi soidana kaunabiyuko. Nongma yumsidasu pubiru. Aise machalni hainasu sak takpiyu. Asawba pumba nuksibana mahut sinkre. Amuktangni mabu nuksina kolaga aigi asoiba asawbadu ngakpiru haina ai haijarage leple. Tamogi maruptusine yum panaba haibiyu. Lembisu divorce tawduna leire haibadaide. Makhutna paiba lone. Mana phanaba sinjasani. Ai magi kumhai amuk yenglake. Ado makoigi imadudi leiramkidra. Imasu leiribani. Masa kharadi sonjili. Ikui trigaidasu hospital da pukhatbane. Adusu ai pau loina phang. Nongwada yengsindaba numit yaukide. Kayam kanagamdaba zano. Ahal leinade. Adubu nipana nupi thiyu hek yabada. Imagi anabadi tangkhaiba khudakta faradawne. As tamo ekhoishu makhoida chatlusi. Imadawda unarusiba. Najadi thoraga puna chachira khalambane. Makhoi ngaidabidane tamo ekhoi ani hana chatlusiba. Hoi chatlusi. Ai imado unaduna wari saningba kuirabane. Mathangi numitni pakhang leisa anidu unasidi hainakibani. Adubu Manipur pumbagi tolob hengatli hengate haibagi irangda kauba banduna numittumadi unasi haikrasu unaba phanglamdre. Mathangi numitni RB sungasidi dukansu chikonsu animak chatpagi wakhal tawramde. Mana taruba khangluba wari oibana tawmagi mateng panglage haibagi chapchabi wakhal nattaba atopa amata changlamdre. Unasi haikiba nupirusu liblauba yadabanina Horen duty du karangalapna loiraga thora again haina krabani. Mamta machanupa atombagi manakta jangaga. Kari mondrang tawrino ne thoiba. Ngasaide hogalakpra haina yengbani. Sum hogatana leiresibo nangbu nasa nungaitrabo. Ngasai na hogatleda. Isa nungaitaba tawdi. Iruluba phau loirabani mama. Kariya hogatlaga hojipau phaisuk thupchinjrina kaigino. Imungsida aina da thabak tawri khai nungaibo in tawrine noi. As mama Isau langnuda ai taningba wale. Kayada ngamlibano. Mama aigi chinthakta khumsari ne. As nungsaya khaisaraganda isau langba bu kanan taningdoino. Hai karai de nungsaya na sabano. Ha
nong mangli mangli bu tahobani. I, ngasai da nungsa sahobani. Nong gi wabu nongdam nai basu natana. Hanto ose, ai nangi phamung se ongta loishinge. Raspir mamana tawribadu yenglaga. Pawanga mamaga se kamay khangnarakpano. Mamta irang minokka loinana. Thaina ngai matamdane ai khoirom thabal sinbada thengnakibane. Adudi haina singnaraga luhongbadi natrene. Mamta loishinba loireduna machanupagi manakta phamthai. Hainarini kaino ahal masya. Noi babungna nupa haidu oirabanina mayungi ahalda mana wa hodokjabane. Idhoina irailaina yabro. Kadaida yabanoda. Suktoka sukchinga tawribani. Yaningi khangde, yaningde khangde. Thaina ahal se yabini. Makhoi adui matawduda noi babungna aise unasi haina kautho edana. Aduga aikhoisi arapada leiba mamanaba amagida chatle. Adudi cheli natro. Ahinga yoba nateda. Ya changba aduaidane noina dhaune som pupune makhoina haunadunane hojiki mamanabadugi mayumda lakselini. Kanana pau tamsilini haige dude. Tamsinbadi mande. Nang paunga tinaba mi matamduda iyam yamdabani. Adunadi adum thirakpada laikibani. Saubu sauning. Chenja daudo makhoina lakseli. Aduga saunadabi yasinaraga mangol karga numit lepthokrini. Mamai first love oidoiro pabungse. Kuphet ka phet wari sanarakpa mi leirinida. Aduda noi paungsina singba khara henkiba. Matamdudadi bobi nambi phurika litlagane. Namana nairakpasi angakpanida. Kay haino adude? Ho aigi phajabase naidom tari haibanida. Raspir wakhaldana. Laibakta tamamadi adum thungnabajani ko. Mamta makha tarai. Awangi pukrida aina pitrai sanabundumagane ising sokpa chatpada pakhang phanadi yami tungda tanara ise. Nupi singse nupana dum tanabajani ko. Nupi gi phajabadane taibang semba mapu phau ngawrini na hainaribani ne. Raspir matang chare khanduna wari pusilai. Kaka tawmai ga khangnarame haba nupi duso adumai nupana inarakpadai kainakibani hai. Hai, nangbu tawmai ga pularoi haidaine. Nungti punma nateda aigi thabakta mateng lawba yaba matang laadi khandana adum mari tatnadabida thambani. Mamta nungaitana. Noiga chahi manade haisabai wani. Masu pakhang mingthol amadi leiribanina wakhaldi aduk manaramdoini. Magi matawduda aishu khangningdana wari hangbada kakaduna dum lire. Nangna thabaka chattaba makhai yumsida sum leisilise. Magi haukibadu khanglaga nungaitaba pokpagiro. Adumakti natida. Mi maunasi hainakiba. Pung tagadaba watli. Nong phadoksu ayuksi yumda lege khanduna leithokpani. Nayamba phone tawra ambani. Surprise ama pidoba lei hai. Transfer lai haibro. Adugi pau amatta leite. Adu oiragana miya nupi amana ma oire hairo. Adu oidi pharine jat managera manaruira. Mai apambani. Hayeng ahal oiraga aikhoina sembado pami pamdena ithakta iraldi siraroidana. Ayabini. Somdana mayamna jat manadaba nupi lawganu miyanda yum panganu na kanna lauri. Hai, nupi thibagi wakhal leitabaduna adumba tawramloi khangbagine aiso duk haibagi wani. Amaromdadi noi gi apambani. Tawbatabu chahi se imau pamlakpa matang oire. Nasana wakhal tadradi aikhoina thabak oina pangthokpa taridana. Kai surprise oira sanu dude. Adubu khangadi surprise haibagi kari mathau tarige. Raspir ingau-ngauna yarakta nganglaga. Ingonda karan tarakadaba surprise oibidradi phanida. Icha ani khak pokpadane yumgi makhada amatta leningde. Hairuraga isagi ithau tawjarine ne hekta hairakadoini. Yumdagi tawba yaba thabak oidabaini. Lakpagi matung inaragero. Chatpagi chatpa naningtamna koi chatpa yanaba. Oiruida, ai pamde. Mamta machagi maithongdude yenglaga. Kari nungaitabano. Nangna phumduna leirisibo. Imada sengna hayo. Nungaitaba amta leiteda mama. Thoiba, aingwanda walot kanu. Asengbado hayo. Chekongi manager na cheklo na yontho amiro. Natraga dukan gida kari tawba yaugeba. Makhoi kanamta tawriba thabak singda minamba yaba amta tawdeda. Thoiba, nang nahan khaiga manade.
ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨꯗ ꯔꯥꯖꯕꯤꯔ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯀꯀꯥ ꯇꯧꯃꯩꯒ ꯈꯪꯅꯔꯝꯃꯤ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯗꯤꯚꯣꯔꯁ ꯇꯧꯗꯨꯅ ꯃꯄꯥꯝꯗ ꯍꯜꯂꯛꯑꯒ ꯂꯩꯔꯦ ꯏꯁ ꯃꯁꯤꯗ ꯅꯪꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅ ꯀꯔꯤꯒꯤ ꯃꯤꯒꯤꯁꯨ ꯃꯔꯝ ꯂꯩꯗꯅ ꯈꯥꯏꯅꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯃꯔꯝ ꯑꯝꯇ ꯈꯪꯅꯤꯡꯕ ꯐꯥꯎꯗꯦꯗ ꯑꯗꯨꯕꯨ ꯅꯆꯥꯒꯤ ꯊꯃꯣꯏꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯌꯥꯎꯔꯤ ꯃꯁꯤ ꯍꯥꯏꯅ ꯉꯔꯥꯡ ꯇꯥꯎꯃꯩꯅ ꯑꯣꯏꯈꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯃꯃꯥꯗ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ ꯃꯝꯇꯥꯁꯨ ꯅꯨꯡꯉꯥꯏꯇꯅ ꯄꯦꯔꯤ ꯄꯦꯔꯤ ꯄꯥꯝꯖꯕ ꯐꯤ ꯑꯃꯗ ꯎꯆꯤꯅ ꯆꯤꯛꯂꯒ ꯃꯥꯡꯍꯟꯕ ꯐꯥꯎ ꯑꯁꯨꯛ ꯆꯥꯛꯂꯀꯥꯟꯁꯤꯗ ꯇꯥꯎꯃꯩꯅꯗꯤ ꯀꯔꯤꯒꯤ ꯆꯥꯛꯑꯝꯂꯣꯏ ꯑꯁꯨꯝꯅ ꯁꯨꯝ ꯋꯥꯗꯨꯅ ꯂꯩꯗꯣꯏ ꯁꯔꯨ ꯃꯈꯣꯏꯅꯤ ꯑꯃꯠꯇ ꯑꯣꯏꯖꯈꯤꯕꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯊꯣꯏꯕ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤꯅꯦ ꯍꯥꯏꯗꯨꯅꯁꯨꯅꯦ ꯅꯪꯅ ꯅꯥꯀꯜ ꯑꯃꯈꯛꯀꯤ ꯋꯥ ꯇꯥꯔꯒ ꯄꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯤꯗꯨꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯝꯗꯣꯏꯅꯤ ꯃꯗꯨꯃꯗꯤ ꯅꯣꯡꯃꯗ ꯈꯪꯗꯣꯛꯄꯩ ꯋꯥꯈꯜ ꯇꯧꯔꯨꯗꯦ ꯃꯗꯨꯒꯤ ꯃꯔꯣꯜꯗꯨꯃ ꯈꯪꯗꯣꯛꯄꯒ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯑꯃ ꯁꯣꯏꯗꯅ ꯊꯣꯔꯛꯀꯅꯤ ꯔꯥꯖꯕꯤꯔ ꯇꯥꯟꯖꯥ ꯂꯧꯍꯧꯕ ꯑꯣꯏꯅ ꯏꯃꯥꯒꯤ ꯏꯃꯧꯗ ꯁꯤꯒꯨꯝꯕ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯗꯤ ꯀꯩꯗꯧꯅꯤ ꯃꯝꯇꯥ ꯊꯋꯥ ꯁꯥꯗꯅ ꯃꯈꯣꯏ ꯏꯃꯨꯡꯅ ꯀꯥꯡꯈꯣꯡ ꯆꯥꯏꯔ ꯀꯩꯗꯧꯔꯒꯦ ꯏꯃꯧꯒ ꯏꯆꯥꯒꯗꯅꯦ ꯑꯗꯨꯝꯕ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯑꯁꯨꯛ ꯂꯨꯕ ꯋꯥꯍꯪ ꯍꯪꯉꯤ ꯃꯃꯥꯅ ꯀꯩꯁꯨ ꯊꯧꯁꯥꯕꯤꯗꯦ ꯊꯧꯁꯥꯗꯕ ꯅꯠꯇꯦꯅꯦ ꯑꯁꯤꯗ ꯈꯟꯖꯤꯜꯂꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯃꯤ ꯃꯁꯥꯗꯣ ꯐꯔꯒ ꯂꯣꯏꯔꯦ ꯏꯃꯨꯡꯒꯤ ꯋꯥꯕꯨ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯣꯏ ꯃꯃꯥ ꯅꯪꯕꯨ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡꯗꯒꯤ ꯃꯤ ꯈꯪꯅꯔꯨꯔꯕꯣ ꯑꯁ ꯀꯥꯏꯗꯩ ꯋꯥꯔꯤꯅꯣꯗ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯦ ꯅꯪꯒꯤ ꯃꯑꯣꯡꯗꯨꯗ ꯍꯪꯂꯤꯕꯅꯤꯅꯦ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯈ꯭ꯔꯦ ꯂꯥꯛꯄꯗꯣ ꯖꯣꯏꯟ ꯇꯧꯈ꯭ꯔꯕꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯖꯣꯏꯅꯤꯡ ꯂꯦꯇꯔ ꯄꯨꯔꯒ ꯄꯤꯁꯤꯟꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯍꯥꯏꯈꯤꯕꯅꯤ ꯉꯔꯥꯡ ꯒ꯭ꯔꯨꯞꯇ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯕ ꯅꯃꯥꯟꯅꯕꯗꯨꯒꯤ ꯃꯔꯝꯗ ꯅꯪ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯕꯅꯤꯀꯣ ꯃꯃꯥ ꯐꯖꯅ ꯀꯨꯞꯊꯅ ꯍꯪꯗꯧꯁꯨ ꯃꯥꯏ ꯅꯨꯄꯤꯗꯨꯒ ꯑꯗꯨꯝ 24 hour ꯀꯣꯜ ꯄꯥꯏꯅꯔ ꯂꯩ ꯑꯁ ꯌꯥꯝꯕꯨ ꯐꯤꯕꯝ ꯐꯩꯗ ꯃꯈꯣꯏ ꯐꯣꯟꯗꯣ ꯕꯦꯇ꯭ꯔꯤꯒ ꯄꯣꯛꯈꯥꯏꯗꯦ ꯃꯤꯒꯤꯗꯤ ꯖꯨꯔꯥ ꯁꯥꯈ꯭ꯔꯦ ꯅꯪ ꯈꯛꯇꯅꯤ ꯉꯥꯏꯍꯧꯔꯤꯁꯦ ꯖꯨꯔꯥ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯦꯕꯤꯠ ꯐꯥꯎ ꯑꯁꯨꯝꯅ ꯇꯧꯗꯦ ꯀꯥ ꯑꯃ ꯍꯦꯜꯂꯦ ꯍꯥꯏꯁꯤꯅꯤ ꯃꯥ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛꯇꯅꯦ ꯈꯝꯕꯟꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯝꯗꯣꯏꯅꯤ ꯍꯣꯏ ꯑꯗꯨꯁꯨ ꯑꯣꯏꯗꯣꯏꯅꯤ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏ ꯁꯔꯨꯛ ꯂꯥꯛꯑꯣ ꯀꯩꯅꯣꯝ ꯆꯥꯅꯕ ꯇꯧꯔꯔꯣ ꯂꯥꯛꯑꯣ ꯑꯩꯁꯨꯅꯦ ꯊꯕꯛ ꯌꯥꯝꯃꯤ ꯏꯊꯟꯇꯅ ꯇꯧꯗꯣꯏꯁꯦ ꯍꯧꯖꯤꯛꯃꯛꯇꯤ ꯆꯥꯅꯤꯡꯗ꯭ꯔꯤ ꯇꯞꯅ ꯆꯥꯔꯒꯦ ꯁꯣꯏꯗꯅꯅꯦ ꯉꯔꯥꯡ ꯇꯞ ꯇꯥꯅ ꯆꯥꯁꯤꯜꯂꯝꯃꯅꯤ ꯑꯗꯨꯅꯅꯤ ꯂꯥꯝꯕ ꯐꯥꯎꯗ꯭ꯔꯤꯗꯣ ꯍꯣꯏ ꯆꯨꯝꯃꯤ ꯊꯕꯛ ꯆꯠꯊꯣꯛꯑꯝꯗꯥꯏꯗꯅꯦ ꯀꯩꯅꯣꯝꯗꯤ ꯆꯥꯈꯣꯀꯣ ꯍꯣꯏꯅꯦ ꯃꯥꯏꯅꯤ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯨꯗ꯭ꯔꯦ ꯃꯝꯇꯥꯁꯨ ꯔꯨꯝꯗꯒꯤ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯄꯨꯡ ꯇꯥꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇꯣ ꯍꯥꯡꯗꯣꯛꯇꯨꯅ ꯑꯗꯨꯉꯩ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩ ꯐꯣꯇꯣꯁꯤꯡꯗꯣ ꯃꯊꯪ ꯃꯅꯥꯎ ꯑꯣꯏꯅ ꯌꯦꯡꯂꯝꯃꯤ ꯅꯣꯛꯐꯦꯠꯁꯨ ꯇꯧꯖꯩ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯦ ꯃꯇꯝꯗꯨꯗ ꯅꯩꯗꯤ ꯅꯩꯔꯛꯄꯖꯥꯠꯅꯤ ꯑꯦ ꯃꯦꯝꯊꯣꯏꯒ ꯑꯩꯒꯁꯤꯅ ꯀꯅꯥꯅ ꯅꯝꯕꯤꯔꯤꯕ ꯅꯥꯀꯜꯗ ꯃꯉꯥꯜꯁꯨ ꯃꯆꯦꯠ ꯑꯃ ꯌꯥꯎꯔꯤꯅꯦ ꯇꯣꯏꯁꯦ ꯅꯨꯡꯉꯥꯏꯕꯅꯤꯗ ꯃꯇꯝꯗꯣ ꯏꯇꯝꯆꯥꯗ ꯎꯕ ꯐꯪꯅꯕꯅ ꯁ꯭ꯀꯨꯜ ꯃꯤꯁ ꯇꯧꯈꯤꯗꯕ ꯀꯌꯥꯅꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯪꯗꯨꯅ ꯂꯩꯔꯝꯕ ꯋꯥꯔꯧꯕ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯂꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯀꯀꯥ ꯇꯧꯃꯩꯒꯤꯗꯃꯛ ꯑꯣꯏꯅ ꯂꯦꯞꯈ꯭ꯔꯤꯕꯁꯤ ꯑꯩꯕꯨ ꯂꯥꯜꯂꯗ꯭ꯔꯅꯦ ꯃꯊꯪ ꯃꯅꯥꯎ ꯑꯣꯏꯅ ꯌꯦꯡꯂꯛꯄꯅ ꯊꯥꯏꯅ ꯂꯥꯛꯄꯅ ꯅꯝꯕꯤꯈꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯏꯀꯜ ꯇꯣꯡꯕꯒꯤ ꯐꯣꯇꯣꯗꯨ ꯊꯦꯡꯅꯔꯦ ꯃꯁꯤ ꯅꯨꯃꯤꯠꯁꯦ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯣꯏꯂꯥ ꯊꯥꯕꯗ ꯉꯥꯏꯔꯤꯉꯩ ꯅꯨꯃꯤꯠꯇꯨꯅꯤ ꯀꯣꯏꯂꯥ ꯑꯍꯟꯕ ꯃꯅꯝꯗꯣ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯅꯤꯡꯁꯤꯡꯉꯤ ꯃꯇꯝꯗꯨꯗꯁꯨ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯃꯥꯒ ꯁ꯭ꯀꯨꯜ ꯄꯨꯜꯂꯤꯕ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯄꯤ ꯐꯥꯎ ꯑꯩꯒ ꯊꯦꯡꯅꯔꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯅ ꯇꯣꯛꯇꯦ ꯃꯈꯣꯏꯅꯤꯗꯣ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕ ꯑꯣꯏꯔꯝꯂꯗꯤ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯅꯨꯡꯁꯤ ꯃꯄꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟꯗꯨꯁꯨ ꯃꯥꯅ ꯇꯧꯍꯜꯂꯝꯗꯧꯅꯤ ꯑꯗꯨꯉꯩ ꯍꯧꯈꯤꯕ ꯃꯇꯝꯕꯨ ꯆꯥꯛꯆꯅ ꯅꯤꯡꯁꯤꯡꯖꯩ ꯃꯥꯏꯊꯣꯡ ꯃꯃꯣꯟꯁꯨ ꯅꯣꯛꯆꯩ ꯀꯨꯏꯐꯥꯠꯇꯦ ꯃꯥꯅ ꯅꯣꯛꯂꯤꯕꯗꯨ ꯀꯣꯜ ꯂꯥꯛꯄꯒꯤ ꯃꯈꯣꯜꯗ ꯐꯠ ꯃꯥꯏꯊꯣꯡ ꯍꯟꯖꯤꯜꯂꯤ ꯑꯦ ꯏꯇꯥꯝꯆꯥꯅꯤꯅꯦ ꯅꯤꯇꯤꯗꯣ ꯃꯥꯅ ꯔꯤꯁꯤꯞ ꯇꯧꯔꯛꯄꯒ ꯑꯩꯒꯤ ꯇꯧꯒꯗꯕ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯦ ꯁꯥꯔꯁꯨ ꯂꯥꯛꯇ꯭ꯔꯦ ꯏꯃꯥꯟꯅꯕꯤꯅ ꯃꯥ ꯐꯅꯕ ꯌꯦꯡꯕꯤꯍꯧꯔꯒꯦꯅ ꯍꯥꯏꯌꯦ ꯑꯩ ꯂꯥꯛꯎꯔ ꯑꯗꯨꯗꯤ ꯁꯣꯝꯗ ꯂꯥꯛꯑꯅꯣ ꯏꯕꯥꯅꯤꯅ ꯉꯔꯥꯡ ꯆꯠꯂꯨꯕ ꯃꯐꯝꯗꯨꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯦ ꯅꯉꯣꯟꯗꯒꯤ ꯂꯥꯛꯄꯗ ꯂꯥꯞꯇꯣꯏ ꯃꯥꯟꯗ꯭ꯔꯣ ꯈꯔ ꯅꯛꯄ ꯑꯝꯗ ꯎꯅꯕꯗꯤ ꯀꯩ ꯀꯥꯏꯒꯦ ꯐꯔꯦ ꯑꯩ ꯖꯒꯥ ꯑꯃ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯔꯛꯑꯒꯦ ꯅꯪ ꯑꯗꯨꯗ ꯂꯥꯛꯑꯣ ꯑꯩꯁꯨ ꯌꯧꯁꯤꯜꯂꯛꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯅꯨꯄꯤꯗꯨꯅ ꯀꯣꯜ ꯀꯛꯈꯤꯕꯒ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇꯨ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯂꯣꯏꯁꯤꯟꯕ ꯍꯧꯔꯝꯃꯤ ꯇꯟꯗꯦ ꯃꯥꯟꯗꯦꯅꯤ ꯃꯥꯒꯤ ꯐꯤꯕꯝꯗꯨ
ꯎꯅꯤꯡꯕ ꯃꯥꯏꯊꯣꯡ ꯎꯔꯅꯤ ꯈꯟꯕꯒꯤ ꯍꯔꯥꯎꯕꯗꯨꯗꯤ ꯑꯗꯨꯛ ꯐꯥꯎꯖꯩ ꯇꯧꯕꯇꯕꯨ ꯇꯥꯎꯃꯩꯒꯤ ꯋꯥꯔꯤꯗꯨ ꯃꯃꯥꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯔꯨꯕꯗ ꯉꯁꯤꯅ ꯑꯔꯣꯏꯕ ꯎꯅꯕ ꯅꯨꯃꯤꯠ ꯑꯣꯏꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯇꯕꯗꯤ ꯅꯠꯇꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯒꯞ ꯒꯞ ꯊꯥꯡꯗꯨꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯊꯣꯔꯛꯄꯗ ꯃꯄꯥꯕꯨꯡꯒ ꯍꯦꯛ ꯊꯦꯡꯅꯔꯦꯗꯣ ꯍꯩ ꯀꯔꯥꯏꯗꯅꯣ ꯊꯣꯏꯕ ꯄꯥꯕꯨꯡ ꯊꯕꯛ ꯑꯝꯇ ꯆꯠꯀꯗꯧꯕꯅꯤ ꯗꯨꯀꯥꯟꯒꯤꯗꯤ ꯑꯩ ꯃꯦꯅꯦꯖꯔꯗꯨꯒ ꯋꯥꯔꯤ ꯁꯥꯈ꯭ꯔꯕꯅꯤ ꯆꯦꯛꯀꯣꯟꯁꯨ ꯍꯣꯔꯦꯟ ꯋꯥꯏ ꯑꯣꯏꯅ ꯆꯠꯄꯅ ꯐꯔꯣꯏꯗ꯭ꯔꯣ ꯔꯥꯖꯕꯤꯔ ꯇꯨꯕꯠ ꯀꯛꯄꯁꯨ ꯉꯝꯗ ꯊꯕꯛ ꯑꯇꯣꯞꯄꯁꯨ ꯂꯩꯕ ꯅꯌꯥꯝꯕꯗꯣ ꯌꯨꯝꯗ ꯊꯣꯔꯛꯀꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛꯇ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯃꯥ ꯂꯦꯟꯗꯤꯡ ꯇꯧꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯂꯧꯕ ꯈꯔ ꯆꯠꯄꯤꯔꯣꯀꯣ ꯔꯥꯖꯕꯤꯔ ꯈꯨꯗꯥꯡ ꯘꯔꯤꯗꯨ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛꯇꯤ ꯋꯥꯠꯈꯤꯗꯣꯏ ꯃꯥꯜꯂꯦ ꯑꯩꯒꯤ ꯊꯕꯛꯁꯦ ꯆꯠꯂꯨꯕ ꯅꯪꯈꯤꯅꯤ ꯃꯗꯨ ꯈꯥꯛꯅ ꯂꯨꯗꯕ ꯊꯕꯛ ꯑꯣꯏꯔꯗꯤ ꯀꯣꯟꯅ ꯇꯧꯗꯅ ꯃꯝꯇꯥꯁꯨ ꯅꯥꯀꯟꯗꯒꯤ ꯍꯣ ꯃꯥꯏꯁꯨꯅꯦ ꯃꯊꯧ ꯑꯃ ꯂꯩꯗꯅ ꯆꯠꯀꯦ ꯈꯟꯕ ꯑꯣꯏꯔꯤꯅꯤ ꯅꯪꯅꯕ ꯃꯥꯏꯟ ꯂꯧꯕ ꯆꯠꯆꯅꯤ ꯀꯩꯗꯧꯔꯒꯦ ꯑꯁꯨꯛ ꯀꯨꯏꯅ ꯊꯦꯡꯅꯗ꯭ꯔꯒ ꯉꯁꯤꯈꯛ ꯌꯨꯝ ꯊꯣꯛꯂꯛꯅꯤ ꯍꯥꯏꯕꯗ ꯎꯅꯅꯤꯡꯕꯒ ꯐꯥꯎꯗꯖꯥꯠꯂꯅꯦ ꯌꯨꯝꯗ ꯈꯨꯗꯛꯇ ꯊꯣꯛꯂꯛꯄꯕꯨ ꯁꯔꯄ꯭ꯔꯥꯏꯖ ꯀꯥꯏꯅ ꯅꯥꯇꯩ ꯆꯥꯗꯕ ꯃꯗꯨꯃꯁꯨ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯊꯣꯏꯕ ꯅꯪꯁꯨ ꯐꯠ ꯆꯠꯂꯒꯅꯦ ꯑꯦꯌꯔꯄꯣꯔꯠ ꯔꯣꯝꯗ ꯑꯣꯏꯅ ꯆꯠꯂꯣꯀꯣ ꯍꯣꯏ ꯃꯃꯥ ꯑꯩꯒꯤ ꯋꯥꯅ ꯇꯥꯗꯦꯅꯦ ꯍꯣ ꯐꯔꯦꯁꯦ ꯊꯣꯏꯕ ꯅꯪ ꯀꯦꯝ ꯆꯠꯂꯅꯨ ꯑꯦꯌꯔꯄꯣꯔꯠ ꯔꯣꯝꯗ ꯑꯣꯏꯅ ꯆꯠꯂꯣꯀꯣ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯉꯥꯏꯔꯨꯔꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯪꯅꯕ ꯌꯥꯎꯔꯗꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯍꯦꯛ ꯉꯥꯏꯕꯤꯔꯨꯔꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯍꯣꯏꯅꯦ ꯏꯆꯥꯗꯨ ꯎꯅꯤꯡꯉꯤ ꯏꯁꯥꯁꯤ ꯊꯀꯠꯄꯅꯅꯦ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯕꯗ ꯁꯣꯏꯈꯤꯗ꯭ꯔꯥ ꯈꯟꯕꯩꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯂꯧꯔꯨꯕ ꯌꯥꯔꯤꯅꯤꯅꯦ ꯍꯣꯏꯗ ꯍꯣꯏꯗ ꯊꯣꯏꯕꯅ ꯃꯥꯏ ꯂꯧꯖꯔꯁꯅꯤ ꯃꯃꯥ ꯃꯄꯥꯗꯨꯗ ꯆꯠꯂꯨꯈꯤꯒꯦ ꯐꯥꯎ ꯍꯥꯏꯔꯝꯗꯅ ꯄ꯭ꯔꯞ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯗꯣꯛꯈ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯄꯤꯔꯛꯄ ꯂꯣꯀꯦꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯄꯪꯈꯦꯠ ꯈꯦꯠꯅꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯤꯇꯤꯅ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯐꯝꯃꯣ ꯅꯪꯅ ꯍꯥꯏꯒꯗꯕ ꯋꯥꯔꯤꯗꯨꯁꯨ ꯂꯤꯔꯣ ꯅꯨꯡꯁꯥꯗ ꯂꯥꯛꯄꯒꯤ ꯅꯪꯒꯤ ꯑꯌꯤꯡꯕ ꯃꯥꯅ ꯀꯧꯕꯤꯈꯤꯒꯦ ꯏꯕꯥꯅꯤꯃꯛꯀꯤ ꯆꯥꯕ ꯌꯥꯅꯕ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯕꯅꯤ ꯉꯥꯏꯍꯜꯂꯦ ꯍꯥꯏꯕꯩ ꯋꯥꯔꯧꯔꯤꯔꯣ ꯋꯥꯔꯧꯗꯦ ꯃꯤ ꯉꯁꯤꯗꯤ ꯅꯈꯣꯏ ꯌꯨꯝꯒꯤ ꯃꯤꯅ ꯎꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯤ ꯂꯩꯇ꯭ꯔꯕꯣ ꯎꯔꯒ ꯆꯩꯔꯁꯨ ꯆꯩꯖꯔꯁꯅꯨ ꯅꯪꯒꯤꯗꯃꯛ ꯑꯩ ꯈꯣꯟꯊꯤꯁꯨ ꯆꯥꯈ꯭ꯔꯦ ꯆꯩꯁꯨ ꯃꯌꯥꯝ ꯑꯃ ꯆꯥꯈ꯭ರೆ ꯑꯩꯒꯤꯗꯤ ꯑꯅꯧꯕ ꯑꯣꯏꯔꯔꯣꯏ ꯔꯥꯖꯕꯤꯔ ꯅꯨꯡꯉꯥꯏꯇꯅ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯉꯣꯟꯗ ꯉꯥꯡꯍꯟꯕ ꯐꯨꯍꯟꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯀꯥꯟꯊꯣꯛꯄꯁꯨ ꯉꯝꯗꯦ ꯑꯁꯤꯒꯤꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨꯍꯦ ꯑꯗꯣ ꯅꯪꯅ ꯂꯤꯒꯦ ꯍꯥꯏꯕ ꯋꯥꯔꯤꯗꯣ ꯂꯤꯔꯣꯗꯅ ꯉꯁꯤ ꯅꯣꯡꯃꯅ ꯂꯤꯕ ꯂꯣꯏꯒꯗꯕ ꯅꯠꯇꯦꯗ ꯑꯗꯨꯕꯨ ꯎꯅꯔꯕꯅꯤꯅ ꯃꯔꯨꯑꯣꯏꯕ ꯋꯥꯔꯤ ꯁꯨꯝ ꯁꯥꯁꯦ ꯃꯗꯨꯅ ꯍꯦꯟꯅ ꯐꯒꯗꯕ ꯃꯥꯜꯂꯦ ꯍꯣꯏ ꯀꯥꯏꯗꯤꯌꯦ ꯉꯔꯥꯡ ꯀꯀꯥ ꯇꯧꯃꯩꯗꯣ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯀꯞꯄꯗꯣ ꯑꯩ ꯃꯤꯠꯁꯤꯅ ꯑꯗꯨꯝ ꯎꯔ ꯂꯩꯔꯦ ꯃꯥꯅ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ ꯉꯁꯤ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯔꯤꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯂꯤꯒꯦ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯕ ꯃꯔꯤ ꯂꯩꯅꯩ ꯀꯀꯥꯅ ꯂꯥꯟꯈꯤꯕ ꯂꯩꯇꯦ ꯃꯤꯅꯨꯡꯁꯤ ꯈꯪꯕ ꯋꯥꯠꯄꯤꯗꯨꯅ ꯃꯁꯥꯒꯤ ꯏꯖꯠꯅ ꯍꯦꯟꯅ ꯂꯨꯏ ꯈꯟꯗꯨꯅ ꯃꯥꯕꯨ ꯅꯥꯏꯇꯣꯝ ꯇꯥꯍꯜꯂꯝꯕꯅꯤ ꯃꯥꯕꯨ ꯑꯗꯨꯛ ꯃꯤꯅꯝꯂꯝꯕ ꯃꯤꯁꯛꯇꯨꯒꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯧꯗꯨꯅ ꯌꯨꯝ ꯄꯥꯟꯕꯗꯤ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯀꯅꯥꯅꯁꯨ ꯃꯍꯨꯠ ꯁꯤꯜꯂꯔꯣꯏꯅ ꯈꯟꯈꯤꯕꯒꯤꯅꯤ ꯐꯠꯁꯨ ꯐꯠꯇꯦꯗꯀꯣ ꯅꯨꯄꯤꯗꯣ ꯃꯃꯥ ꯃꯆꯥꯗ ꯂꯩꯍꯜꯂꯤꯁꯦ ꯃꯥ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯃꯤ ꯖꯥꯠꯂ ꯈꯪꯗꯦꯕ ꯊꯃꯣꯏ ꯑꯗꯨ ꯀꯟꯕꯅꯤꯅ ꯉꯝꯃꯝꯗꯣꯏ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯨꯅꯤ ꯅꯣꯡꯃꯇ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯁꯥꯈꯤꯗ꯭ꯔꯕ ꯀꯀꯥꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯨꯕ ꯇꯥꯡꯀꯛ ꯑꯅꯤꯗ ꯃꯥꯅ ꯎꯠꯄꯤꯈꯤꯕ ꯃꯑꯣꯡꯗꯨꯅ ꯃꯥꯒꯤꯗꯃꯛ ꯃꯇꯦꯡ ꯑꯉꯝꯕ ꯄꯥꯡꯒꯦ ꯍꯥꯏꯅ ꯈꯟꯖꯈꯤ ꯕꯨꯕꯣꯛ ꯅꯥꯕꯗ ꯅꯪꯅ ꯌꯦꯡꯕꯤꯔꯤꯗꯨꯗꯤ ꯑꯗꯨꯗꯤ ꯂꯩꯀꯥꯏꯒꯤ ꯄꯥꯂꯤ ꯇꯥꯕꯗ ꯑꯗꯨꯛ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯅꯈꯣꯏ ꯕꯨꯕꯥꯁꯦ ꯁꯥꯊꯤꯔꯁꯨ ꯃꯄꯨꯛꯆꯦꯜꯗꯤ ꯌꯥꯝ ꯁꯦꯡꯕ ꯃꯤꯅꯤꯀꯣ ꯑꯗꯨꯗꯤ ꯑꯩꯁꯦ ꯌꯥꯅꯤꯡꯉꯤ ꯀꯨꯝ ꯑꯃꯒꯤ ꯆꯩꯔꯥꯎꯕ ꯂꯥꯛꯄꯗꯅꯦ ꯃꯃꯥ ꯃꯆꯥꯗ ꯃꯊꯦꯜ ꯂꯨꯀꯣꯏ ꯂꯥꯡꯕ ꯉꯝꯂꯝꯂꯣꯏꯅ ꯂꯥꯏꯒꯤ ꯍꯦꯛ ꯊꯥꯗꯣꯛꯄ ꯂꯣꯏꯕꯒꯅꯦ ꯃꯈꯣꯏꯗꯅꯦ ꯍꯥꯟꯅ ꯊꯤꯜꯂꯤꯕ ꯔꯥꯖꯕꯤꯔ ꯇꯞꯅ ꯁꯣꯟꯖꯩ ꯀꯨꯝꯒꯤ ꯆꯩꯔꯥꯎꯕ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯗꯗꯤ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤꯗꯅ ꯑꯗꯨꯕꯨ ꯀꯀꯥ ꯇꯧꯃꯩꯗꯗꯤ ꯅꯣꯡꯃꯇ ꯑꯁꯥꯎꯕꯒꯤ ꯃꯁꯛ ꯎꯠꯄ ꯎꯗ꯭ꯔꯤ ꯌꯨꯝꯊꯪꯅꯕꯗ ꯀꯔꯤ ꯑꯁꯥꯎꯕꯗꯤ ꯎꯠꯂꯨꯅꯤ ꯅꯤꯇꯤ ꯄꯦꯔꯤ ꯄꯦꯔꯤ ꯅꯪꯁꯨ ꯂꯣꯠꯀꯦ ꯌꯥꯎꯅ ꯂꯣꯠꯂꯕ꯭ꯔꯣ ꯔꯥꯖꯕꯤꯔ ꯉꯛꯆꯥꯅꯅ ꯃꯥꯕꯨ ꯌꯦꯡꯂꯒ ꯏꯇꯥꯃꯆꯥ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗ ꯏꯕꯥꯅꯤ ꯎꯅꯈꯤꯕ ꯌꯥꯏ ꯎꯅꯈꯤꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯑꯁꯦꯡꯕ ꯍꯥꯏꯕ ꯑꯃꯗꯤ ꯑꯩ ꯇꯥꯅꯤꯡ ꯅꯪꯅ ꯈꯪꯅꯤꯡꯕ ꯀꯔꯝꯕ ꯑꯁꯦꯡꯕꯅꯣ
ꯑꯩ ꯍꯥꯏꯔꯒꯦ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯈꯤꯕꯒ ꯅꯨꯄꯤꯗꯨꯅ ꯇꯧꯈꯤꯕ ꯑꯆꯥꯄꯣꯠꯀꯤ ꯑꯣꯔꯗꯔꯗꯨ ꯂꯥꯛꯁꯤꯟꯕꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ ꯑꯆꯥꯄꯣꯠ ꯄꯤꯔꯝꯂꯤꯕ ꯅꯨꯄꯥꯗꯨ ꯊꯣꯛꯈꯤꯕꯒ ꯋꯥꯔꯤꯗꯨ ꯃꯈꯥ ꯑꯃꯨꯛ ꯁꯝꯊꯔꯛꯂꯤ ꯏꯃꯥ ꯍꯣꯏ ꯃꯇꯝꯗ ꯄꯤꯂꯣ ꯀꯣꯚꯔꯗ ꯂꯩ ꯃꯌꯦꯛ ꯂꯣꯟꯗꯨꯅ ꯃꯃꯤꯡ ꯊꯥꯕ ꯌꯥꯝ ꯆꯠꯅꯔꯝꯃꯦ ꯍꯥꯏꯅ ꯂꯤꯕꯤ ꯊꯥꯏꯅ ꯆꯠꯅꯩ ꯍꯥꯏꯕꯅꯤ ꯁꯤꯖꯤꯟꯅꯗꯕ ꯄꯤꯂꯣ ꯀꯣꯚꯔ ꯑꯃꯗ ꯀꯀꯥ ꯇꯥꯎꯃꯩꯒꯤ ꯃꯤꯡ ꯊꯥꯔꯒ ꯂꯣꯟꯕ ꯑꯃ ꯑꯩꯅ ꯊꯦꯡꯅꯈꯤ ꯅꯪ ꯏꯃꯥꯗ ꯍꯪꯗ꯭ꯔꯣ ꯑꯩꯅ ꯍꯪꯕꯗ ꯀꯀꯥ ꯇꯥꯎꯃꯩꯅ ꯂꯣꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯣꯟꯈꯤꯕꯅꯤ ꯑꯗꯨꯒ ꯄꯤꯅꯕ ꯅꯪꯗ꯭ꯔꯤꯉꯩ ꯏꯃꯥꯒꯤ ꯂꯨꯍꯣꯡꯕꯅꯤ ꯀꯩꯅꯦ ꯑꯗꯨꯝ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯄꯤꯊꯣꯛꯄꯒꯤ ꯃꯇꯝ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯃꯛꯅꯤ ꯑꯩꯁꯨ ꯈꯜꯂꯤꯕ ꯅꯣꯡꯃꯇ ꯌꯨꯝꯊꯪꯅꯔꯤꯁꯦ ꯑꯩꯅ ꯍꯦꯛ ꯈꯪꯉꯛꯄ ꯃꯇꯝꯗꯒꯤ ꯊꯩꯅꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯐꯥꯎ ꯃꯈꯣꯏ ꯑꯅꯤ ꯁꯨꯡꯀꯧ ꯀꯧꯅꯗꯦ ꯔꯥꯖꯕꯤꯔ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯍꯦꯛ ꯀꯧꯅꯕꯗꯣ ꯐꯔꯛ ꯇꯥꯔꯝꯒꯅꯤ ꯌꯥꯆꯪꯂꯛꯄ ꯌꯧꯗ꯭ꯔꯤꯉꯩ ꯏꯃꯥꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗ ꯀꯀꯥꯅ ꯇꯦꯔꯦꯁꯇꯒꯤ ꯌꯦꯡꯂꯛꯄꯗ ꯏꯃꯥꯅ ꯐꯠ ꯌꯦꯡꯈꯠꯄ ꯃꯄꯥ ꯆꯥꯅꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯛꯁꯪ ꯉꯥꯡꯗꯨꯅ ꯐꯠ ꯂꯩꯊꯣꯛꯅꯈꯤꯕꯁꯨ ꯑꯃꯨꯛꯇ ꯅꯠꯇꯦ ꯑꯩ ꯀꯌꯥꯔꯛ ꯎꯈ꯭ꯔꯦ ꯔꯥꯖꯕꯤꯔ ꯋꯥꯍꯩ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯁꯣꯟꯕ ꯅꯠꯇꯅ ꯏꯊꯥꯝꯆꯥ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯩ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯣꯠꯂꯦ ꯍꯥꯏꯕ ꯑꯩ ꯆꯤꯡꯅꯩ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯦ ꯅꯪꯅ ꯑꯈꯪꯕ ꯑꯣꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯂꯤꯕꯤꯌꯨ ꯑꯩꯒꯤ ꯋꯥꯔꯤꯅ ꯅꯈꯣꯏ ꯏꯃꯨꯡ ꯀꯥꯏꯒꯗꯕ ꯂꯩꯔꯗꯤ ꯂꯤꯗꯅ ꯑꯗꯨꯝ ꯂꯩꯕꯅ ꯍꯦꯟꯅ ꯐꯗꯣꯏ ꯃꯥꯜꯂꯤ ꯅꯤꯇꯤ ꯂꯥꯡꯇꯛꯅꯅ ꯑꯩ ꯑꯍꯤꯡꯁꯨ ꯇꯨꯝꯕ ꯌꯥꯕ ꯅꯠꯇꯦ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯆꯥꯛ ꯃꯌꯥꯝꯁꯦ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯏꯊꯟꯇ ꯋꯥꯈꯜ ꯁꯥꯒꯠꯄꯤ ꯑꯣꯏꯅ ꯎꯔꯦ ꯑꯥꯔꯕꯤꯌꯥ ꯑꯩ ꯁꯦꯡꯅ ꯉꯥꯎꯗꯧꯔꯤ ꯐꯔꯦ ꯏꯊꯥꯝꯆꯥ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯒꯦ ꯑꯗꯨꯕꯨ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯈꯨꯗꯤꯡꯃꯛꯇ ꯑꯀꯥꯏꯕ ꯑꯣꯏꯍꯟꯅꯨꯀꯣ ꯑꯩꯅꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯒꯗꯣꯏꯅꯣ ꯄꯥꯈꯪꯗꯨꯅ ꯑꯈꯪꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯦꯟꯇꯛꯅ ꯃꯔꯨ ꯑꯣꯏ ꯈꯟꯕ ꯈꯨꯗꯤꯡ ꯆꯤꯊꯗꯅ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯅꯍꯥꯟꯗ ꯇꯥꯎꯃꯩꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯈꯤꯕꯗꯨꯁꯨ ꯅꯧꯍꯧꯅꯅ ꯋꯥꯔꯤ ꯂꯤꯕꯗꯨꯗ ꯌꯥꯎꯔꯝꯃꯤ ꯃꯥꯅ ꯆꯤꯡꯅꯔꯨꯕꯒ ꯑꯣꯏꯔꯝꯕꯗꯨꯗ ꯆꯞ ꯃꯥꯟꯅꯔꯝꯂꯕꯗ ꯃꯤꯀꯨꯞ ꯈꯔꯗꯤ ꯅꯥꯛ ꯑꯣꯏꯗ ꯂꯩꯔꯤꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯒꯨꯝ ꯐꯥꯎꯍꯜꯂꯤ ꯇꯥꯏꯕꯪ ꯈꯣꯡꯆꯠꯁꯤ ꯃꯤꯀꯨꯞ ꯈꯔꯗꯨ ꯂꯦꯞꯈꯤꯕꯒꯨꯝ ꯊꯣꯛꯂꯔꯦ ꯔꯥꯖꯕꯤꯔ ꯅꯨꯡꯉꯥꯏꯇꯅ ꯑꯩꯅ ꯍꯦꯛ ꯈꯪꯕ ꯅꯨꯃꯤꯠꯇꯒꯤ ꯅꯉꯣꯟꯗ ꯋꯥꯔꯤꯁꯤꯡꯁꯤ ꯌꯥꯝ ꯂꯤꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯃ ꯆꯥꯈꯤꯗꯕꯅ ꯑꯩ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯅꯤꯇꯤꯗꯨ ꯀꯞꯄ ꯈꯥꯡꯖꯤꯜꯂꯒ ꯑꯩꯒꯤ ꯏꯃꯥꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯄꯪꯉꯝꯃꯤꯁꯤꯅ ꯀꯩꯒꯤꯅꯣ ꯃꯥ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯪꯗꯕ ꯃꯤꯁꯛꯅꯤ ꯃꯥꯅ ꯉꯁꯤ ꯋꯥꯔꯤꯁꯦ ꯃꯁꯥꯗ ꯁꯤꯟꯖꯕꯅꯤ ꯃꯇꯝꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯅ ꯅꯣꯏ ꯃꯥꯁꯨ ꯋꯥꯈꯜ ꯈꯟꯐꯝ ꯊꯣꯛꯇꯕ ꯑꯣꯏꯔꯝꯒꯅꯤꯗ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯁꯨꯛ ꯐꯠꯇꯕ ꯃꯤꯁꯇꯔ ꯈꯨꯃꯟꯊꯦꯝꯒ ꯃꯥꯒ ꯀꯩꯒꯤ ꯑꯣꯟꯁꯤꯟꯅꯔꯝꯃꯤꯅꯣ ꯃꯇꯝꯗꯨꯗ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯆꯠꯄꯤ ꯃꯥꯅ ꯑꯁꯨꯛ ꯄꯪꯂꯤꯕ ꯀꯩꯒꯤꯅꯣ ꯍꯣꯏ ꯀꯀꯥꯒꯤꯗꯃꯛ ꯈꯜꯂꯒꯗꯤ ꯅꯣꯏ ꯃꯥꯅ ꯇꯧꯏꯗꯣ ꯌꯥꯝ ꯂꯥꯜꯂꯦ ꯑꯗꯨꯒ ꯃꯇꯝꯗꯨꯒꯤ ꯅꯨꯄꯤꯒꯤ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯂꯧꯔꯤꯕ ꯗꯤꯁꯤꯖꯟꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯏꯈꯥ ꯊꯥꯕ ꯏꯅꯥꯎꯅ ꯇꯧꯔꯝꯕ ꯑꯣꯏꯔꯗꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯂꯥꯜꯂꯤ ꯍꯥꯏꯅ ꯆꯨꯝꯊꯣꯛꯄꯤꯕ ꯌꯥꯕ ꯑꯗꯨꯕꯨ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯏꯃꯥ ꯑꯣꯏꯕꯅ ꯑꯩꯅ ꯀꯔꯝꯅ ꯍꯧꯗꯣꯛꯂꯨꯅꯤ ꯔꯥꯖꯕꯤꯔꯁꯨ ꯃꯊꯥ ꯁꯥꯔꯞꯅ ꯑꯩꯅꯁꯨ ꯀꯀꯥꯗ ꯍꯥꯏꯕ ꯋꯥꯍꯩꯅꯤ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯣꯏꯔꯝꯂꯗꯤ ꯑꯩꯅ ꯆꯣꯡꯊꯣꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯅꯈꯣꯏ ꯏꯃꯥ ꯍꯦꯛ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯀꯔꯝꯅ ꯍꯧꯗꯣꯛꯎꯅꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯆꯪꯉꯛꯏꯉꯩ ꯇꯥꯟꯖꯥ ꯂꯧꯔꯒ ꯏꯃꯥꯗ ꯍꯥꯏꯅꯤꯡꯕ ꯋꯥ ꯍꯥꯏꯍꯧꯗ꯭ꯔꯤ ꯀꯩꯒꯤ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯔꯤꯅꯤ ꯌꯨꯝꯗ ꯃꯤ ꯑꯃ ꯍꯦꯛꯇ ꯆꯪꯍꯟꯗꯕ ꯃꯤꯁꯛꯅꯤ ꯏꯃꯥꯅ ꯅꯪꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯪꯍꯜꯂꯛꯄ ꯃꯤꯀꯨꯞꯇꯨꯗꯒꯤ ꯑꯩ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯈꯟꯕ ꯍꯧꯈ꯭ꯔꯕꯅꯤ ꯊꯪꯅꯕꯒꯤ ꯀꯀꯥꯅ ꯊꯥꯔꯛꯄꯅꯦ ꯍꯥꯏꯕꯗ ꯅꯈꯣꯏ ꯏꯃꯥꯅ ꯅꯝꯗꯅ ꯑꯩꯕꯨ ꯆꯥ ꯊꯛꯈꯣ ꯍꯥꯏꯅ ꯑꯩ ꯊꯛꯈꯤꯕꯅꯤ ꯑꯩꯒꯤ ꯆꯤꯡꯅꯕ ꯄꯨꯝꯕ ꯅꯪꯅ ꯀꯣꯛꯍꯜꯂꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯕꯒꯤꯅꯤ ꯉꯔꯥꯡꯁꯨ ꯅꯉꯣꯟꯗ ꯃꯈꯣꯏꯅ ꯐꯥꯒꯦꯔꯥ ꯐꯥꯔꯣꯏꯔꯥ ꯀꯣꯜ ꯇꯧꯔꯛꯏꯗꯣ ꯐꯥꯍꯧꯗꯕ ꯐꯩ ꯅꯈꯣꯏ ꯄꯨꯄꯥꯅ ꯅꯪꯕꯨ ꯐꯨꯕꯤꯔꯒ ꯑꯩꯅ ꯀꯟꯕ ꯉꯝꯃꯨ ꯍꯟꯗꯛꯃꯨꯛꯀ ꯐꯨꯔꯗꯤꯅꯦ ꯊꯪꯅꯕ ꯌꯨꯝ ꯇꯥꯅꯕ ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯍꯥꯏꯅ ꯂꯥꯎꯗꯣꯏꯅꯦ ꯐꯅ ꯇꯥꯔꯁꯨ ꯅꯈꯣꯏ ꯌꯨꯝꯗ ꯆꯪꯉꯒ ꯈꯥꯝꯗꯣꯛꯄꯗꯤ ꯊꯥꯖꯗꯦ ꯑꯩꯅ ꯀꯞꯄꯒ ꯀꯀꯥ ꯇꯧꯃꯩ ꯀꯧꯕꯗ ꯃꯥꯅ ꯀꯩꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯔꯥꯖꯕꯤꯔ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯌꯥꯅꯤꯡꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯏꯊꯥꯝꯆꯥ ꯀꯀꯥꯒ ꯅꯣꯏ ꯏꯃꯥꯒꯁꯦ ꯄꯨꯟꯁꯤꯟꯅꯕ ꯁꯤꯟꯕꯤꯁꯤꯔꯥ ꯏꯃꯥꯒ ꯑꯩꯒꯒꯤ ꯂꯩꯔꯤꯕ
Noi imanasu kakabu soidana nungsiramgani. Pansi chupana itum tana leigadoi saru. Makoi ni jura saraga leikibane hena pharoidrane. Inau nupi gi luhongbagi matam lepani. Asi phau loidringai. Mama da nupa atopa leikre hairadi migi mungna kai khangani. Rasbir su matha sana. As ikoina oyaninge haidana yanba yaroidaurini sidi. Hana dai su phana ngangnabidana leiramba. Mina su dum khubak khuduna noknadoini. Masagi khangadawa matamda noi mana wakhal thenkri. Kaka ki wari taraga mana hojik wariba punsi se khalubada ayam nungaite. Tashinaba yaroidawa oibana oiram tare. Makhoi ni se yumthangnana leiramise. Aduba ai noi imada wahi amatangdi haihaning. Karamba wahi no? Amuktangdi kakada hokibada mana tawkibadu lanjare haina haihaning. Niti su yaningladuna madu oiradi kakagi thamoida chaktuna leiribado kharado oirsu kokpa yaiko. Hayingwai phauba makhoi animakki afabada oidoin. Khangnaramba kaya su kainakhraga adum icham chamna kaunabagum makhoi ni su kaunaba ngamdoin. As aibu imada wafamse kamaina hodokani. Amukta thoktriba thodok oibanina aisu kari haina suggestion pidoino khangtre. Nupiduna paukhom makha tana pirake tawbaga RB gi incoming call lakpagi makholduda tumin leihali hainingdana call do receive tawi Doren harauna thoiba kai haige pabong nayambudu lending tawri haina call tawraklene nang mapanda ngairi ro manungda ngairi ro. Rasbir ipa pakhatna mapanda ni pabong oine hojikani security khara tight oibana manungda changbadudi yaramni thajadebo. Hoi Pare pare adudi nang ngairo nayambada so haikrabani ko puna lakminaro aikhoi su noibu ngaiduna leiramage. Hoi babo mapadu call hek thamkhre khangbaga magi matawduda chingnana kaidoba yaurage tanja chadaba haidune miramda thabak tawduna leiba aigi pokminaba yambado ngasi yumda surprise visit oina thori aibu airport tagi lorunaba pabung hairakpa. Adudi pung kya gi landing oidoiba hojik landing tawkhibada ngairi nai. Phare adudi nangsu chatnaba taw magi luggage ngai bani kaine nangna yobaga ma pacharan nangna thandaga main leodoino ngantana su thoraga kaisu kaide se tanja phangbada muk thingnara loi nangsu punna thokrasi aina khoi phawba nangi na tunginaraki. Aigi imagum wakhal yaudabi nati nanga koiba chatluraga ya changlakpa matamda lakminakhibado aini. Noi imagum manati di hainuda masu mi amaduga chatluridudi asibuni aina wakhal yaudabine na hairise madi magi oiningdaba miduga chatpani adugido sataba aidi aigi oirani khanjaba misaka chatpa. Rasbir magi wahaiduda tamja thengi jalo ayobaga nangonda soidana hairaki. tanja ama ekta kai aina tawba thabakse gari thawbadane wakhal nungaina thaw amuk soidana thengnaseba. Wari saringaida puthorakpa chapot sisu kem jaminadre tawrise bill simadi ai piramagi. Aina pikhrabani unaraga asingba wari ma khangdokpase ai wakhal nungai nang thengi mi chatnaba tawroba. Matham oinadi chatningdabani yumdagi taw tharakpa yathang oibana pamda airport maikaida chatkre nupi sumagi tungda mangda gari thawrakle. Makhoi anita leiringai matamdadi nungaitrasu ka hena khanjiludabani adubu gari start tawduna hek thawba horakpaga wakhal mawol ni khalliba. Imana kaka taw maigi ming hek tabaga thonganba mai thongama ina tatana uba phanglise aigi wakhalna khanjinba oiramdraba papa so adongai kaka taw maigi ne hairadi thawai yam yauje mangonda su mabu nungsibagi mami amadi adum uba phang laikai gi minok mai sa amadi nupi oibigi jatpo asuk lumna kina khanjaba misak ama oiriba aigi imana mapamda halakpagi thaunasina karamna leiriba. Imana halakpasidi Mr. Khoman Themgi lichat chajatuna ngamkhibane haiko. Gari thauri nen toido pukning changdrabanina golai haijilakpa matamdadi mayoknan thaurakliba gypsy duna nitigi gari da khanghaudana thomjilledo.
पाखꯠꯄꯣꯏ ꯀꯩꯕꯣꯏ ꯈꯪꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯄꯥꯈꯠꯅ ꯖꯤꯞꯁꯤꯗꯨ ꯃꯇꯥꯏꯗ ꯈꯥꯝꯂꯒ ꯃꯥꯕꯨ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯥꯛ ꯑꯣꯏꯗꯁꯨ ꯃꯤ ꯆꯠꯂꯝꯗꯦ꯫ ꯁꯤꯗꯤ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯃꯤꯁꯛꯅꯤ꯫ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯩ, ꯑꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯗ ꯊꯨꯅꯃꯛ ꯄꯨꯅꯕ ꯇꯧ꯫ ꯑꯩ ꯃꯌꯨꯝꯒꯤ ꯃꯤꯗ ꯄꯥꯎ ꯄꯤꯔꯨꯈꯤꯒꯦ꯫ ꯁꯥꯔ, ꯃꯌꯨꯝ ꯃꯤ ꯈꯪꯉꯗꯤ ꯀꯣꯜ ꯇꯧꯔꯒ ꯄꯥꯎ ꯄꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯍꯩ, ꯅꯝꯕꯔꯗꯨ ꯂꯩꯔꯒꯗꯤ ꯑꯩ ꯀꯣꯜ ꯇꯧꯔꯣꯏꯗ꯭ꯔꯣ? ꯏꯕꯦꯝ ꯑꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯉ ꯃꯥꯜꯂꯦ꯫ ꯏꯁꯨ ꯌꯥꯝ ꯊꯣꯛꯑꯦ꯫ ꯃꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯊꯨꯕꯗ ꯄꯨꯔꯣ꯫ ꯑꯩ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯁꯤꯗ ꯃꯌꯨꯝ ꯐꯥꯎꯕ ꯊꯧꯈ꯭ꯔꯒꯦ, ꯄꯥꯎ ꯄꯤꯔꯨꯅꯕ꯫ ꯍꯣꯏ ꯁꯥꯔ꯫ ꯑꯐꯤꯡ ꯑꯐꯥꯏ ꯇꯧꯗꯨꯅ ꯊꯤꯡꯖꯤꯜꯂꯨꯕꯒꯤ ꯃꯃꯥꯏ ꯂꯨꯝꯇꯛ ꯇꯧꯕ ꯒꯥꯔꯤꯗꯨ ꯌꯥꯝ ꯍꯩꯁꯤꯡꯅ ꯅꯤꯇꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯧꯔꯝꯃꯤ꯫ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁꯣꯖꯥꯎ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯛ ꯑꯣꯏꯗ ꯈꯪꯅꯕ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯝꯃꯤ꯫ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞ ꯑꯣꯏꯕꯅ ꯃꯤ ꯏꯆꯠ ꯆꯠꯅꯔꯝꯗꯦ꯫ ꯃꯊꯥ ꯁꯥꯔꯞ ꯁꯣꯟꯖꯩ꯫ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯑꯝꯇ ꯂꯩꯇ ꯃꯥꯜꯂꯤꯅꯦ꯫ ꯇꯟꯖꯥ ꯆꯥꯅ ꯐꯥꯏꯜ ꯑꯃ ꯀꯧꯔꯝꯕꯗꯒꯤ ꯂꯧꯔꯨꯅꯕ ꯂꯥꯛꯄ ꯇꯥꯎꯃꯩꯒ ꯃꯄꯥ ꯆꯥꯅ ꯊꯦꯡꯅꯔꯦꯗꯣ꯫ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯅꯨꯄꯥꯗꯨꯒꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯈꯣꯏ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯝꯕꯗꯨꯗ ꯆꯤꯡꯅꯅ ꯃꯥꯁꯨ ꯒꯥꯔꯤꯗꯨ ꯃꯇꯥꯏꯗ ꯈꯥꯝꯂꯒ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯕ ꯌꯥꯎꯔꯦ? ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯒꯥꯔꯤ ꯃꯆꯥꯗꯨꯁꯨ ꯎꯔꯦ꯫ ꯃꯁꯤꯗꯤ ꯏꯇꯥꯝꯆꯥꯏ ꯒꯥꯔꯤꯅꯤꯅꯦ꯫ ꯃꯤꯅ ꯍꯨꯔꯥꯟꯕꯤꯒꯦ ꯇꯧꯔꯝꯃꯤꯖꯥꯠꯂꯥ? ꯅꯨꯄꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯈꯣꯏ ꯌꯨꯝꯁꯦ ꯁꯣꯖꯥꯎ ꯂꯣꯜꯂꯤꯁꯦ ꯀꯔꯝ ꯀꯥꯟꯗ ꯍꯪꯗꯣꯏꯖꯥꯠꯅꯣ? ꯅꯪꯕꯨ ꯃꯈꯣꯏꯒ ꯀꯩ ꯊꯣꯛꯅꯒꯦ? ꯅꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯎꯏꯅꯦ꯫ ꯃꯈꯣꯏꯗ ꯂꯩꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯒꯤ ꯇꯤꯝ ꯌꯥꯎꯕ ꯒꯥꯔꯤꯗ ꯊꯣꯡꯒꯥꯏꯅꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯕ ꯂꯥꯛꯑꯝꯕꯅꯤ꯫ ꯀꯩ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯅꯤ ꯍꯥꯏꯒꯦ? ꯑꯅꯛꯄ ꯑꯃꯗ ꯄꯨꯈꯠꯂꯣꯅ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯒꯥꯔꯤ ꯃꯆꯥꯁꯦ ꯑꯩꯒꯤꯗ ꯃꯇꯦꯛ ꯑꯃ ꯏꯟꯁꯤꯜꯂꯝꯃꯨ꯫ ꯅꯈꯣꯏꯒꯤ ꯇꯤꯝ ꯍꯥꯏꯗꯨ ꯀꯣꯜ ꯇꯧ꯫ ꯍꯧꯖꯤꯛꯃꯛ ꯃꯥꯕꯨ ꯄꯨꯈꯠꯂꯤꯕ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯆꯠꯁꯤ꯫ ꯅꯨꯄꯥꯗꯨ ꯄꯥꯈꯠꯅ ꯃꯌꯨꯝꯒꯤ ꯃꯤꯗ ꯄꯥꯎ ꯑꯃ ꯄꯤꯕꯅ ꯆꯨꯝꯂꯣꯏꯗ꯭ꯔꯥ? ꯇꯥꯎꯃꯩ ꯈꯣꯟꯖꯦꯜ ꯅꯤꯛꯂꯞꯅ ꯃꯌꯨꯝꯒꯤ ꯃꯤꯗ ꯇꯞꯅ ꯄꯥꯎ ꯄꯤꯔꯁꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯏꯇꯥꯝꯆꯥꯗꯣ ꯃꯊꯟꯇ ꯉꯥꯏꯔꯝꯃꯅꯤ꯫ ꯆꯠꯅꯕ ꯇꯧꯁꯤ꯫